Wabagai Lamkhai to Sugnu Lambi Semba Lepkhibagi Maiyokta Bandh Blockade Yaona Khongjang CHANGSINLAGANI HAIRI Chahi Tarahumdo Hena Lengakna Hanna Yingbiraktraba Sem Sabiraktraba Wabagai Lamkhai to Sugnu Lambi asi Semba Hauragani Haina Thazaba Piduna Semba Hauram Laba Matungda Ikhang Khanghaudana Semba Lepkhibagi Maiyokta Ngasi Lamda Madongi Yam Laba Miyam gi oiba mifam pangthokna Lambi asi April tang manga fawbagi manungda Semba Haudrabadi Mathangi April 6 tagi Bandh Blockade Yaona akanba Khongjang CHANGSINLAGANI HAIRI Ngasi Waikong Bazar manaka leiba Maira Paibi Sanglenda Lambigi oiriba fibomgi matangda pangthokiba khananenabagi mifam aduda Ima Ibel Singh tongan club CSO singi luchingba sing amadi Maikai adungi miyoi kayana sarugyaduna tongan ba wafong kaya fongdoknaki mifam aduda miyamna fongdoknaki bada khunja lak ani henbagi hingnanaba amata ngairaba lambi oiriba Wabagai Lamkhai to Sugnu State Highway lengakna sembirakta chahi 13 fari Fibam Thina Soglaba Chatpada Khudong Thiba Kayarak Mayok Naraba Lambi asi Sembinaba Hokiba Chahi Lisingani Kungamariki Jungi Tang Anida Khunja Singa Lambi si Committee Semduna Thamaga Makai Hena Mafam Tara Henbada Wakat Mifam Famnaba Matungda Fawada Lengang na Miyeng Changla Kide Bandh Blockade Tawbagi Cherol Tholaba Matungdata Patamdugi Works Minister ga Community ga Mute Singa Faminaduna Yam Natuna Numitarani gi Manungda Lambi Semba Hauduna Afaba lambi ohelagani haibagi khuyek pinaki adubu chahi ama chupna pothole menba fawbala loikide adumoinamang haukiba February tang ani amadi February tang 15 da Sugnu amadi Wabagai Lamkhai gi mafam anidagi Sugnu amasung hiyanglam AC aniki MLA sing concern department ki official yauna lambi asi fit 19 pakpa inchi 8 thana quality leina semba hauragani haina laukthokuna lambi semba hauraki Miyamna afaba lambida yamna thuna chatpa fanglagani haina local MLA sing laingak amadi concern department bu thagat ningai chairakta numit kunni romtamak semba hauramlaga thabak lepkhibani hairi Lamkhai to koi Sugnu Road State Highway hari ba lambi ase ekoi mafam asigi pendro praja singna sahi tarabhamdoi mari chukla sembiraktabadagi Committee Semdana aikoi sembinaba proposal kaya thai adubu haugi ba sahida masi pothole khara melamlaga toki ebak phabati aikoi 2026 ki February ki tarik ani amasung February tarik 15 dagi lamdamsi honorable MLC yauna lambi si semba hauki tawbatabu numit kunimuktam suram laga lambi si huji semba lepkhre lamdamsi ki praja singna suki mati warore lambi semba hormuga lekhi bese maram maduna Koyasina maram oyaga committee asina sinjaraga masi lambi lakoi lambi seliba okto aduga magic aduga tongan ba truck owner oisino gari puramak si yaure herga club maira paibi puramak yaure herga ngasi waikhongi maira sang asida aikoi apun ba mithuma tawjare mithum asida kendaba kaya hawdok narabo matungda aikoi ban tawba haina aikoi lepnare ballasi tarik manga phawi manungda lambi se aikoi mari leina basna contractor singna sembiba tarik manga siki matungda karigumba sembi raktaba taragadi thangnaba numit tarik 6 taki aikoi matam kattaba ban blockade tawba haidana miyamgi mot se piya matungda warep ase lawjare na warep ase koi mari leina concern department singna aikoi Ujariba ban asida education konjunjagani aduga electricity aduga medical water supply adu dharmaga mani leinaba sing si ekoi masi relax tawjagani aduna taba atai di ekoi ban lasida koi education yauna konamak ekoi konjunjagani